ꯀꯨꯀꯤ ꯑꯃꯁꯨꯡ ꯅꯥꯒꯥ ꯈꯨꯟꯖꯥ ꯇꯔꯥꯃꯔꯤ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯈꯨꯟꯖꯥ ꯇꯔꯨꯛꯀꯤ ꯃꯔꯤ ꯃꯈꯣꯡ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯗ꯭ꯔꯤ ꯑꯣꯖꯥ ꯃꯁꯤꯡ ꯍꯥꯟ ꯑꯩꯈꯣꯏꯒꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯁꯛꯈꯪꯗꯕꯁꯤꯡ ꯑꯩꯈꯣꯏꯒꯤ ꯊꯥꯗꯧꯒꯤ ꯂꯤꯗꯔ ꯑꯩꯈꯣꯏꯒꯤ ꯆꯔꯆꯀꯤ ꯂꯤꯗꯔ ꯑꯍꯨꯝ ꯍꯥꯠꯈꯤꯕ ꯑꯃꯗꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯀꯨꯀꯤ ꯑꯃꯁꯨꯡ ꯅꯥꯒꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯐꯥꯖꯤꯟꯈꯤꯕ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ 14 ꯊꯥꯗꯣꯔꯛꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯌꯥꯎꯔꯦ ꯑꯣꯖꯥ ꯃꯁꯤꯗ ꯑꯣꯖꯥ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯂꯤꯌꯟꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯀꯤꯗꯅꯦꯞ ꯇꯧꯕ ꯑꯗꯦꯟ ꯉꯁꯤꯒ ꯊꯥꯔꯒ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯔꯦ ꯃꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯅꯁꯨ ꯀꯟꯅꯗꯤ ꯍꯣꯠꯅꯔꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ 4 days ꯁꯨꯔꯛꯂꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯀꯤꯗꯅꯦꯞ ꯇꯧꯔꯤꯕꯁꯤꯡ ꯐꯥꯕ ꯉꯝꯗ꯭ꯔꯤꯕ ꯗꯦꯟ ꯑꯦꯝꯕꯨꯁꯇ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯟ ꯑꯃꯇ ꯂꯧꯈꯠꯇꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯃꯤꯌꯥꯝꯅ ꯍꯪꯅꯔꯛꯂꯤ ꯋꯥꯐꯝꯁꯤ ꯀꯃꯥꯏꯅ ꯀꯔꯤ ꯇꯧꯔꯒ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕ ꯋꯥꯍꯪꯁꯤꯅꯤ ꯑꯣꯖꯥ ꯑꯍꯥꯟꯕꯒꯤꯁꯤ ꯑꯣꯖꯥ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯑꯣꯖꯥ ꯃꯔꯨꯑꯣꯏꯕ ꯀꯩꯅꯣꯅꯤ ꯂꯤꯗꯤꯡ ꯀꯣ burning question I betare then ahalmakada notice window gi viewers sing kai khunaba thamjari ya paujin pijari headline sing nanuti ki nuaitaba pausing purakwa awaba mioi bagi human rights khongaunaba namalem gi nataga isa gi domestic law sing gi mayokta chatharli mayam sing asida lairiba good governance ki mami udaba tagum tokpa daita logum thopa government na magi daita lorokta badagi miyama thengnaba awaba ni haibasi mahana thamge aduga yam nuaitaba thabak ni akoi arm koi conflict situation haiba tare low intensity oigera mo oigera conflict situation amada nongmai yawba kangu singna tawraka na misam miyam hostage oina lobagi aduga fazil laga thambagi kana wakhallon ama akoigi chatharak pa haiba tare malem gi jaga khara thoki bada madu miyam akoi yamna phattaba malem gi law amadi domestic law na yadabani haibani aduga madupu amuk laiba government sina matam chana koi lakshan ba koi madi rescue to ba ari misam yang ki punsi nga ko ngam da gi kano ni koi hujik lai ri base amabu ere nakan phana bani na khara khara thadok na re haiba duni adubu pha badi singa ya de haiba sing koi na hana khang da badi haibadi ko lai pairaga misam yam pharaga sil loina sijina ba natraga madubu minchop makoi demand phangna ba misam yam bu phazil laga thamba haiba se masi malem gi lo amatna yade aduga even bharat masagi lo na su yada ba posak amani haibani tawdi law lane of law ni haraga law ngakta bagi daita di kana logudagi haibata tagadi board center amasung state lariba government singna amagi daita logudabani moi irresponsibility ni haibani nirina hoji khar thamgi bado akoina khangada badi ngasai ethnic cleansing natraga ngasai magi ethnic conflict mayam tholapagi wari mayam je malem gi oina akoi yamna akoi nainagrabani ko kano lirin aduna akoi balkan gi akano gi kano akoi balkanization ga yam toina haibasi gi akoi 1990 gi wathok thui mayam singi akoi si tamgrabani aduna Yugoslavia gi lan gi matungda tholakibadagi akoi gi sabka bosnian akoi muslim jingjiga haibatare ko tarokanda mioi lakaya koina hat ki watam china ko iban lak nipan maya bu yorongani ko adman hat ki ko ki bagi kano akoi laigrabani adi Kosovo gi 1988 89 gi da ethnic cleansing tawdana akoi thengnagrabani Serbian forces mayam sinda Kosovo gi laiba kano minority mayam takthokpagi tanthokpagi mayam laigrabani nearly 2 lakhs mayam akoi kano tawgrabani nupa amadi ke hat ki bagi wari si mayam se asidagi akoi gi international criminal court ka laktana ba kano Milosevic oi kari book the sentence tribunal chathadana head of the state pawba ko punish phangbogi keno la abani aduna crime tori ba kangu singchen ko na khanga da bajing asi maliam ji globalization werabani maliam gi jaga amada koi gi misam miyam natraga maliam gi law natraga domestic law human rights ki ladiba law convention me ani thugai raga genocide natraga illegal loibe activity ji am kanna chathara kandi madu international issue no mo soidana werakani misam miyam gi oiba hak mayam je sum khongaung na ragadi madu lem sumang mangoi haibase lidin masi ai message oina sai masida involve tori ba singsa thamningi aduna oni upay ama kiaus ma violence ama aduga any means of human rights violations ama tawrakana demand ama phangni haibana singwa wakhalon masi khudaka thadokadabani khabar singna paper singna natraga malem gi lairiba khang haising nungti gi record tawri hariba recorded kana myam the history myam je the documents supporting their illegal activities unlawful activities lairiba myam singa se masi masan khangadabani aduna taking hostage haibase even India masama ki bogda koi hostage
taking gi kano si akoi gi yadi haibagi akoi gi masagi rule adum akoi gi lejari bani ko aduna IPC gi ban kano ni 1960 gi awagi section gi julari 364 na phana deal tawi phajan kundan ba yadi unlawful activities prevention act laire 1967 gi ko sina su adum mi ba misam yam phajalaga thamba yadi haibagi kanna leiri ko aduna sigi mathak sida akoina hostage taking offense 1994 gaina ko India ma sam ki ju yam phajana masina kari ma khali samaki haim tamda international convention against taking of akoi hostages na haidana maling yun leiba 1979 gi si ratified tor kanda lakpo sigum mayam singa se masi leiri bani maram aduna law enforcing agencies and authorities concerned sing sina leiba maling gi ek masung law mayam se sinara kanda amasung ha ki domestic law leiriba masai hostage taking law ga leiriba masana si mayam si yenga kanda hariba kano singzabdo kano hostage when thamjalliba oi phajal laga misam yam sil ngaklo oina thamakanda bargain tongna bagi kano material gi kano oina ga sizna ba man bagi kano se masi malim gi lona yadi ha se khalakanda madubu heta aini sum uridi phari ba kangu mayam si ka pillar ga thara kanda asagi misam mayam do sinna bagi mo ga ju mali ne liring ko asi amna ta ka to hoi da ba thabak ni yadi ha badi yadre yadre ga di madu da lam heli kangu do dak ta ka no to do bani ha bani india ji sawro ba kano ni mai security forces lairi bani aduna ta bidang asagi lairi ba kano ju da haijen non jara ka lobo man bagi khulai pai ga chat pa yadi ama to ba yadi ha no singo mayam lairi ba kholi ba mayam sing to tho ka da khulai pai ba khara na misam yam kana du madu upai akan magi violence ta masai silloina ta ka phajil laga thammi ba kangu mya do pillar tharaga thador o gain haine ra ba lai masi madi matam natte na khali amara maduna masai ek law na yabra yadabra lai ba laidana India gi leiriba international gi leiriba sai sigi mayam se si yenga kanda kana government na yam thuna action taken tawdabani misam yang gi punsi nga ka dabani aduna kana ni mi bigi kana se conflict situation da misam yang gi punsi se masi kama human rights se ji khonggaw no ba yade haiba leiriba kana mayam se masi mahala thange athu matam da masi involve toriba kangu sing na su misam yam di should never be used as means to get their objective hai batare madu sinaroi da bani misam yang khula na sinaroi da bani hai basi thamge ko na thaka se ja achumba wafam ne jan thambi ro za mathai da mulak